ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯑꯟꯗ꯭ꯔꯣꯒꯤ ꯕꯖꯥꯔ ꯃꯅꯥꯛꯇ ꯁꯤꯡꯖꯨ ꯂꯩꯖꯔꯤ ꯀꯩꯕ ꯅꯪꯅꯦ ꯃꯣꯡꯀꯤ ꯃꯥꯜꯂꯦ ꯀꯔꯤꯁꯦ ꯑꯉꯥꯡ ꯁꯥꯃꯨ ꯃꯥꯟꯕꯤ ꯑꯉꯥꯡꯁꯤꯒ ꯁꯥꯃꯨ ꯃꯥꯟꯕꯤ ꯑꯉꯥꯡꯁꯤꯒ ꯇꯤꯡ ꯇꯤꯡ ꯖꯤꯔꯥꯐ ꯃꯥꯟꯕ ꯑꯉꯥꯡꯁꯤꯒ ꯁꯣꯝꯗ ꯁꯥꯃꯨ ꯃꯥꯁꯨ ꯌꯥꯎꯔꯦ ꯁꯥꯃꯨ ꯃꯥꯒ ꯁꯥꯃꯨꯁꯦꯅ ꯀꯦꯃꯦꯔꯥꯃꯦꯟꯗ ꯂꯩ ꯖꯤꯔꯥꯐ ꯅꯪ ꯅꯃꯥꯟꯅꯕ꯭ꯔꯣ ꯁꯦ ꯍꯣꯏ ꯏꯗꯦ ꯅꯃꯥꯟꯅꯕ꯭ꯔꯣ ꯁꯤꯗꯁꯨ ꯗꯨꯀꯥꯟ ꯂꯩꯇ꯭ꯔꯣ ꯁꯤꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯂꯩꯖꯔꯦ ꯕꯨꯖꯤꯌꯥ ꯑꯣꯏꯅ ꯍꯥꯞꯁꯤꯔ ꯁꯤꯁꯤꯅ ꯑꯟꯗ꯭ꯔꯣꯒꯤ ꯄꯥꯔꯛ ꯀꯩꯅꯣꯗ ꯅꯠꯇꯦ ꯗꯤꯡ ꯗꯤꯡ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯟꯗ꯭ꯔꯣꯒꯤ ꯄꯥꯔꯛ ꯑꯆꯧꯕꯗ ꯅꯠꯇꯦ ꯁꯤꯅ ꯃꯆꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯄꯥꯔꯛ ꯃꯆꯥ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯤꯅ ꯑꯩꯗ ꯇꯥꯃꯣꯒ ꯆꯤꯡ ꯀꯥꯕꯗꯨꯀꯣ ꯑꯁꯣꯝꯗ ꯊꯥꯕꯤꯔꯦ ꯉꯁꯥꯏꯕꯨꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯉꯁꯥꯏꯕꯨꯗ ꯐꯖꯩꯌꯦꯀꯣ ꯇꯥꯛꯄꯤꯗꯣꯏꯔꯣ ꯇꯥꯛꯄꯤꯗꯣꯏꯅꯦ ꯁꯤ ꯃꯤ ꯃꯌꯥꯝ ꯆꯠꯅꯩ ꯍꯥꯏꯌꯣ ꯑꯩꯗꯤ ꯑꯩꯁꯦ ꯃꯪꯅ ꯑꯩꯁꯦ ꯁꯤꯗ ꯊꯥꯔꯒ ꯎꯔꯦ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯦ ꯁꯤꯗ ꯌꯥꯝ ꯐꯖꯩꯌꯦ ꯃꯐꯝꯁꯦ ꯄꯥꯅꯝ ꯒꯥꯔꯗꯦꯟ ꯍꯥꯏꯕ ꯄꯥꯅꯝ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯒ꯭ꯔꯨꯞꯁꯦ ꯂꯩꯖꯔꯦ ꯁꯛ ꯐꯖꯕ ꯉꯥꯛꯇꯅꯤ ꯁꯤ ꯚ꯭ꯌꯨꯁꯤꯗꯤ ꯅꯩꯔꯦꯍꯦ ꯁꯤꯡꯁꯨꯁꯤꯗ ꯑꯩꯅꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄ꯭ꯂꯣꯔꯤꯡ ꯃꯅꯤꯄꯨꯔꯒꯤ ꯕ꯭ꯔꯗꯔꯅ ꯉꯥꯡꯕꯗ ꯁꯛꯄꯗ ꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯥꯏ ꯃꯇꯧ ꯇꯝꯖꯔꯒꯦꯀꯣ ꯍꯦꯛꯇ ꯇꯣꯠꯄꯤꯔꯣꯀꯣ ꯍꯦꯛꯇ ꯍꯦꯛꯇ ꯅꯩꯊꯖꯔꯛꯑꯒꯦꯀꯣ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯁꯦ ꯇꯩꯅꯕ ꯁꯥꯃꯨ ꯃꯆꯥ ꯁꯤꯗ ꯃꯆꯥ ꯁꯥꯃꯨ ꯃꯆꯥ ꯁꯤꯡꯖꯨꯁꯦ ꯅꯣꯏꯕ ꯂꯣꯏꯁꯤꯟꯖꯔꯛꯂꯕꯅꯤꯅ ꯌꯦꯟ ꯍꯥꯞꯆꯕ ꯌꯦꯟ ꯍꯥꯞꯆꯕ ꯑꯃꯨꯛ ꯇꯧꯔꯒꯦꯀꯣ ꯌꯨꯕꯤ ꯄꯥꯟꯕꯤꯅꯤ ꯍꯣꯠꯂꯥꯏꯠꯇꯒꯤ ꯌꯦꯟ ꯍꯥꯞꯊꯖꯕ ꯄꯨꯂꯞ ꯍꯩꯗꯣꯛꯆꯔꯣ ꯁꯤꯗ ꯄꯨꯂꯞ ꯊꯝꯃꯣꯕ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯣ ꯃꯤꯛꯁ ꯇꯧꯁꯜꯂꯅꯣꯕ ꯈꯨꯠꯇꯤ ꯀꯥꯏꯗ ꯍꯥꯝꯗꯧꯕ ꯅꯪꯗꯤ ꯈꯨꯠ ꯍꯥꯝꯃꯔꯣꯏ ꯑꯩꯈꯣꯏꯗꯤ ꯈꯨꯠ ꯍꯥꯝꯃꯒ ꯆꯥꯕ ꯍꯩꯅꯗꯦ ꯂꯥ ꯌꯨꯡꯈꯤꯗꯣꯔꯦ ꯌꯥꯔꯦ ꯍꯧꯖꯤꯛ ꯍꯩꯗꯣꯛꯆꯔꯦ ꯂꯥꯏꯒꯤ ꯊꯥꯗꯣꯛꯆꯕ ꯇꯧꯕꯤꯔꯣ ꯁꯤꯗ ꯊꯥꯗꯣꯛꯑꯁꯦ ꯍꯥꯏꯗꯤ ꯂꯝꯍꯥꯡ ꯑꯣꯏ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯥꯏ ꯈꯤꯇꯪ ꯊꯥꯗꯣꯛꯆꯔꯦꯀꯣ ꯑꯉꯥꯡ ꯌꯥꯝ ꯌꯥꯖꯕ ꯍꯔꯥꯎꯖꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯩ ꯂꯝ ꯃꯁꯤ ꯑꯣꯏꯅ ꯌꯥꯏꯀꯣ ꯂꯥꯏꯒꯤꯗꯤ ꯂꯥꯏꯗꯤ ꯌꯥꯝ ꯌꯥꯗꯕꯅꯦ ꯃꯣꯏꯗꯤ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯌꯥꯖꯕꯅꯦ ꯇꯥꯏꯕꯪꯒꯤ ꯈꯛꯇꯪ ꯌꯥꯗꯕ ꯊꯥꯗꯣꯛꯆꯕ ꯍꯥꯏ ꯃꯌꯥꯝ ꯏꯕꯥꯅꯤꯗꯣ ꯉꯁꯤꯗꯣ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯏꯐꯦꯠ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗ ꯁꯨꯝ ꯆꯠꯄ ꯈꯣꯠꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯛꯇꯪ ꯅꯝꯕꯗꯣ ꯇꯟꯕꯒꯤ ꯁꯨꯝ ꯁꯤꯡꯖꯨ ꯀꯩꯀꯥ ꯆꯥꯔꯁꯦꯅꯀꯣ ꯁꯤꯡꯖꯨ ꯑꯃꯁꯨꯡ ꯑꯗꯨꯒ ꯌꯦꯟ ꯁꯣꯝꯗ ꯎꯗ꯭ꯔꯣ ꯌꯦꯟꯗꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯎꯕ ꯉꯝꯗ꯭ꯔꯦꯕꯀꯣ ꯌꯥꯝꯅ ꯃꯐꯝ ꯆꯥꯗ꯭ꯔꯦꯕ ꯈꯣꯏꯕꯥꯅꯤ ꯇꯧꯗꯣꯏꯁꯦ ꯅꯠꯇꯦ ꯄꯩꯅꯥ ꯂꯥꯁ ꯕꯦꯝꯃ ꯂꯥꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤꯈꯛ ꯂꯩꯖꯩꯌꯦ ꯑꯩꯁꯦ ꯃꯤꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯀꯣ ꯁꯤꯡꯖꯨ ꯁꯨꯃꯥꯏꯅ ꯀꯣꯠꯁꯟꯖꯕ ꯁꯟꯒ꯭ꯂꯥꯁ ꯇꯧꯔ ꯆꯥꯔꯅꯤ ꯑꯩꯈꯣꯏꯗꯤ ꯂꯥꯛꯑꯣ ꯅꯨꯡꯁꯥꯗꯣ ꯗꯥꯏꯔꯦꯛ ꯈꯤꯜꯂꯦꯕ ꯇꯤꯡ ꯂꯥꯛꯑꯣ ꯋꯥ ꯇꯤꯡꯁꯦ ꯑꯉꯥꯡꯁꯦ ꯍꯩ ꯃꯍꯤ ꯇꯧꯕꯩ ꯃꯆꯤꯟ ꯃꯥꯡꯉꯗꯤ ꯌꯦꯜꯂꯣꯅ ꯆꯨꯔꯤꯁꯦ ꯅꯈꯨꯠꯇꯣ ꯑꯣ ꯆꯥꯖꯕ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯆꯥꯖꯕ ꯍꯥꯏꯌꯣ ꯈꯨꯠꯍꯥꯝꯁꯦ ꯑꯃꯁꯦ ꯀ꯭ꯌꯨꯠ ꯆꯨ ꯍꯥꯏꯔꯣ ꯍꯥꯏ ꯃꯌꯥꯝ ꯀꯦꯃꯦꯔꯥꯗꯤ ꯌꯦꯡꯉꯨ ꯁꯤꯗ ꯀꯦꯃꯦꯔꯥꯗ ꯆꯥꯆꯥ ꯍꯣꯏ ꯉꯁꯤꯔꯛ ꯑꯟꯗ꯭ꯔꯣꯗ ꯀꯣꯏꯔꯛꯑꯦ ꯁꯤꯡꯖꯨꯒ ꯏꯪꯒ ꯆꯥꯗꯣꯏꯅꯤ ꯆꯥꯗꯣꯏꯔꯥ ꯆꯥꯔꯁꯤ ꯑꯗꯨꯗꯤ ꯂꯥꯛꯑꯣ
ꯇꯤꯡ ꯇꯤꯡ ꯂꯥꯛꯑꯣ ติ๊งติ๊งสักขวดจะบ่ ไปจ้าบ่เฮาเราเกก็ จ้า งาน เซ่ นี่ปุ่นจ้าเราเกยาดเซ่เซ่เซ่จ้าบ่เฮาเราเซ่จ้าเราจ้าเราจ้าเรา Cười. ยาดเด้ จะต้องเบียด ไอ้ผู้ใหม่อันช่วยอ่ะใช่เขาใช่หรือเปล่าเห็นกี่เดี๋ยวมันจะปวดแต้ม เสียบ่ Cái này một chủ ra. Cái đàn rồi. วิดีโอใส่ด้วยนี่โก้วิดีโอใส่ด้วยนี่โก้ไม่อ่านต้องยังบิวก็ชุ่มเมมโมรี่ไว้นะบางทีนั่นบันเนี่ยมันถอยนั่นนุ่งไงนี่ให้เนี่ยเดี๋ยวท้าจะเจ็บกว่าก็โดนมุกบางชนะ มา เตะ แล้ว ก็ เห็น ต่าง เขา ไป 都新主角新主角好啲嘅喏你那好誒好誒喺度噃cái nhộng nó chứ chào biêu แต่ท่านว่าจริงๆจะใช่เลยกับเพลงกันจะใครอ่ะไอ้ผู้มังสิเดี๋ยวเธอดิไอ้ผู้มังไอ้ฮันจะเป็นสิ่งนั้นเดียวยังกลัวมากผู้มังตาไหล học tập bật ô จริงๆจะเข้าเองที่ให้บอกก่อนเขาจะมีฮับสรุปไว้ที่ทางเดียอะไรบุญยาฮับสรุปไว้ที่ทางเดีย 하르게 그 짜증 대워 친구 짜 이젠 뒤져라 이젠 뒤져라 이제 안 가. ไปจุดเท่าไรก่อน 자비로 Thuộc này á. đang 이제 người phải nói cái đang thầm cái đang dạy ăn ngầu bớt một số đang qua lấy 친구 gì ยาจ้ะพะโล้เสร็จแล้วก็มาทั้งจะพันทากันแล้วเอาไปซื้อช่วยไม่เหมือนในประเทศไทยอะไรแบบกว่า 마탕 또 중앙 때 보다 ค่อยดีมาทั้งเลยพัฒนาแบบวิดีโอ next video มาทั้งเลยอย่างเงี้ยต้องพัฒนาวิดีโอทักกันแล้วเจน就这样就开哦 ยังเคยยังจ่ายกันสิ Và xây nhìn như hồi chẳng ạ. ใกล้สกูลจะมีน่ะ Bà tao đã. ไปเจอดะยังสักปีจะไปสิฟอนดะ Khẳng. หรือเปล่าซาดียาเดี๋ยวเสร็จอ่านตรังทำงานไอ้ทิ้งขี้เอาเทรปกว่าใช่ ทุกสบับฟริตะ ได้ทุกสบับฟริตะฟริตรูมาเนี่ย 하오래จับมันหนักแบบซุ้งกั้งทั้งเลย ทั้งดีใช่ไหม một vàngนั้นติขวดซาเป็นนุ่งไก่แต่บิดกัน ยังมัน ยังเป็นนุ่งไก่แต่บิดกันเนาะ ซีลอยแล้วก็ซีวิดีโอจะอัพโหลดต่อมาตุ้งได้มุกบางมาอัพโหลดต่อแล้วเดี๋ยวดูกันให้ดูจ้ะมุกคำจะเอาเลยค่ะปั๊มจะบ่อยเดี๋ยวเอาชัวร์ซ้ำค่ะ xin lỗi là cái giờ được bọc tông quay được kìa ทราบไหมยังฮับปะเราเก็บมาเต็มฮับปะเก็บช่วยเมมโมรี่ไว้นะบอกก่อนดูชีบะแกงานนี่จ้ะ ngon thì xí này mới học bra học tập bra Thảo quá. หาวอ่ะแล้วเหรอทราบพนันไหมทราบพนันมีคนเสียไอ้หัวชอบอ่ะ quay chị mà sao chị nhập bra cái nó này bạn มาละหมกปะ mà là một bài mà làm nhà một sao bạn น้องก็ช่วยให้หนึ่งปั๊มจัง rồi giờ đấy quay thọc ra đấy hay rồi พอดีมาละหมกปนินะใหญ่พวกภาษาต้องใช้ต่อ là thế ý biết mà quay rồi giờ đấy hay rồi Khơi lên trời thế. พยุมหันเดิมเลย Khơi lên trời thế. แม่เอาจับทุกเคร phao bằng ngàm thế này à nó hẳn là quay cho xem làm video xin là bà cái môi đi thọc vào không không là gì bạn ไม่ทำมันดีๆยกทั้งดีนักขัดเรียนกับอีกน้องเดียบ Này, dọc sân cái nào khai riêng cũng vậy, nhìn là thế, ăn rồi là tí, đúng không? Làm bạc thì sẽ gọi ẩm. Ôi cái ơi là sợ là bị ơi là gì vậy? Ôi sai dung, khu lấy cái gì gọi ẩm là, ยำอิงนะจิงนั่นเลย in là lấy vậy đó. นุ่งไง
ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯦ ꯑꯟꯗ꯭ꯔꯣꯁꯦ ꯂꯩꯕꯗꯀꯣ ꯌꯥꯝꯅ ꯆꯤꯛꯅ ꯂꯩꯕꯗꯣ ꯌꯨꯝꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯏꯪꯅ ꯂꯩꯌꯦꯕ ꯍꯣꯏ ꯐꯖꯠꯄ ꯌꯧꯅꯦ ꯑꯂꯥꯏꯗ ꯚ꯭ꯌꯨꯅ ꯁꯦ ꯅꯨꯡꯁꯥ ꯑꯁꯤ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯐ꯭ꯔꯦꯁ ꯑꯦꯌꯔ ꯑꯗꯨꯝꯕꯁꯨ ꯂꯣꯏ ꯐꯪꯉꯕꯅꯤ ꯑꯩꯈꯣꯏꯗꯤ ꯆꯤꯡꯗ ꯆꯠꯂꯅꯤꯌꯦ ꯅꯕꯥꯅꯤ ꯂꯩꯍꯧꯔꯒꯦꯔꯥ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯗꯒꯤꯅꯦ ꯌꯥꯝꯅ ꯅꯥꯟꯅꯁꯨ ꯂꯩꯅꯕꯗꯣ ꯍꯣꯏ ꯃꯤꯁꯤꯡꯁꯦ ꯃꯁꯥ ꯅꯥꯟꯅ ꯂꯩꯌꯦ ꯑꯣ ꯁ꯭ꯋꯥꯏꯗ ꯄꯥꯠ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯦ ꯊꯝꯕꯥꯜꯒ ꯍꯧ ꯂꯩꯔꯝꯃꯦ ꯐꯖꯩꯌꯦ ꯍꯥ Thailand có một đầy đấy. Thailandꯁꯨ ꯑꯃꯨꯛ ꯂꯩꯔꯛꯑꯦ Thailand có. Thailandꯁꯨ ꯁꯤꯁꯦ ꯑꯁꯨꯝ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯧꯒꯠꯂꯒ ꯌꯦꯡꯉꯨꯔꯒꯦ ꯑꯉꯥꯡꯈꯩ ꯐꯖꯅ ꯁꯥꯟꯅꯔ ꯂꯩꯔꯦ ꯂꯝꯄꯥꯛꯁꯤꯗ ꯌꯦꯡꯉꯨ ꯂꯝꯄꯥꯛ ꯃꯆꯥꯁꯤꯗ ꯁꯤꯒꯦ ꯇꯧꯋꯦ ꯅꯃꯥꯟꯅꯕ ꯂꯩꯕ꯭ꯔꯣ Like ꯔꯥꯖꯨ ꯀꯧꯕ꯭ꯔꯣ ꯀꯧꯋꯣ ꯑꯗꯨꯗꯤ ꯔꯥꯖꯨ Razu cái gì nhở? Má ta thằng ai tao lấy cũng chặt đấy. Tôi thằng ai tao. ꯆꯤꯡꯅꯦ ꯍꯥꯏꯕꯁꯤꯗꯤ ꯌꯥꯏꯃ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯐꯥꯎꯗꯔꯛꯄꯗꯣ ꯃꯥꯅꯦ ꯁꯤꯕꯨ ꯍꯣꯏ ꯁꯦ ꯍꯨꯏ ꯃꯆꯥꯒ ꯃꯥꯟꯗ꯭ꯔꯦ ꯑꯣꯛ ꯃꯆꯥꯁꯦ ꯂꯝꯕꯤꯁꯦ ꯊꯧꯒꯠꯄꯗꯗꯤ ꯉꯝꯗꯕꯣꯏꯅꯤ ꯀꯨꯝꯊꯔꯛꯄꯗꯤ ꯌꯥꯝ ꯉꯝ ꯂꯩꯔꯝꯃꯦ ꯑꯩꯁꯦ ꯃꯨꯛꯒꯅꯤꯀꯣ ꯌꯥꯏꯕ ꯄꯥꯏꯗꯔꯦ ꯅꯌꯥꯝꯕꯗꯤ ꯄꯥꯏꯔꯦ ꯂꯩꯕ ꯅꯌꯥꯝꯕꯗꯤ ꯄꯥꯏꯔꯦ ꯀꯪꯍꯥꯅ ꯃꯥꯏ ꯇꯥꯟꯅꯖꯔꯁꯅꯤ ꯀꯪꯍꯥ ꯃꯆꯥꯅꯦ